ड्रग फाब चंगलुब पुलिस की जीप से नुंगना थोमदुना थुगाइरकले लैंगांगना संगसिलगलिबा वार ऑन ड्रग्स कैंपेन 2.0 की मनुंग चन्ना ngarang nungthil pung 4 minute 10 rom tarakpada Khetrigaoge yumkhaiba makha leikaida leiba miyoi amagi yumda illegal drugs sing leiri haiba akaknaba paw amadage fananaba changsiluba police personnel singge Maruti Gypsy MN01/X1241 miyamna nungna thomjinduna thugairakle haide thogdok asida gari asigi windshield kaibaga loinana amanga ta thokre haide thogdok asigi pawna haibada police party adu Imphal East District ke additional SP Ops KH Herojit amade district asigi executive magistrate yauna drug fananaba changsilubani haide adubu police personnel singna singnariba yumadu koisinduna thi humbagi thabak chathanaba thorang lakpada yamlabam yam hauroktuna police ki gari adu thugai rakhibani haide thogdok asigi matangda Porampat PS na case ama laukhatle haide police na question ki bayumadu MD Avid Khan chahi kungani pana pokpa MD Ipik kaubamyo yamagi ni haide PSG na Riyadh 11 maiti bapi ki ba friendly da Messi Mbappe Ronaldo goal chankhre hauki ba sagol sel numit Saudi Arabia gi Riyadh ta sanaki ba friendly match amada Paris Saint-Germain PSG na Riyadh 11 Saudi All Star 11 bu manga mari da maiti bapi ki ba galoina na Lionel Messi Kylian Mbappe amade Cristiano Ronaldo goal chankhre match adugi angan basarukta Messi na goal ama chankhra ba matung minute kuntra farak pa duaida Paris Saint-Germain gi goalkeeper Keylor Navas na Cristiano Ronaldo da aranba thawong sisinakibadage Riyadh 11 na penalty ama phangkibaga loina na Ronaldo na mahaki hanagi Real Madrid teammate Keylor Navas pu tungoinaram laga sport kick adu goal onthokhe masagi chahi 38 suraba Ronaldo na match adu da mahaki ani suba goal chankibaga loina na Messi gi matengdagi Paris Saint-Germain na phangkiba penalty amasu Kylian Mbappe na mai pangna goal onthokhe adubu Neymar di Paris Saint-Germain gi penalty ama aremba tahankhe Kylian Mbappe na khaidorokiba ball ama dage Messi na ahum suba minute ta yamna nganna Paris Saint-Germain bu mangzil than krabasu Ronaldo na 39 suba minute penalty dage panjil handoktuna goal ama ama daman hankhe madugi matung minute manga leraga Paris Saint-Germain ge Jun Bernard na Salem El Dosari da aranba thawong sisinakibadage red card fangkrabasu Marquinhos na France ki club adubu atenba matamgi manungda amugan na mathak thangan ki amade Neymar na penalty ama goal onthokpa ngamkhide adubu Ronaldo na ahan bahap ki ahapa matamda mahaki ani suba goal amuk chanduna panjil ani da manahankhe Kylian Mbappe na ani suba hap ki angan basarukta Paris Saint-Germain bu amugan na mathak thangan ki waga loina na magna khaidokiba ball adu Sergio Ramos na goal onthoki amade Yunsu Jang na yumbu team gidamag ahumlak subo oina panjil manahankhe adumakpu Mbappe na penalty dage goal ama chankibaga loina na Hugo Ekitike na Paris Saint-Germain bu manga ahumda mangjil than khraba matung Brazilian striker Talisca na athengbada Riyadh 11 ge panjil amaga amuk handokhe aroibada tabiriba pumnamakpu thagatchare